ꯃꯁꯤꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯇꯥꯝꯄꯣꯛꯄꯤꯒꯤ ꯑꯦꯔꯤꯌꯥꯗ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯂꯧ ꯄꯥꯜꯂꯤꯕ ꯃꯐꯝꯅꯤ ꯀꯨꯀꯤꯁꯤꯡꯅ ꯍꯧꯖꯤꯛꯇꯤ ꯂꯧ ꯄꯥꯟꯕ ꯌꯥꯔꯣꯏꯅ ꯀꯨꯝꯊꯔꯤꯅꯦ ꯑꯗꯣ BSF-ꯁꯤꯡꯅꯗꯤ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ ꯃꯣꯏꯅ ꯍꯟꯖꯟ ꯍꯟꯖꯟ ꯍꯧꯖꯤꯛꯇꯤ ꯀꯨꯝꯊꯔꯒ ꯑꯩꯈꯣꯏꯗ ꯈꯠꯅꯕ ꯍꯧꯕꯒꯤ ꯃꯑꯣꯡꯗ ꯑꯃ ꯂꯩꯔꯦ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛꯇꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯤꯌꯥꯝ ꯑꯝꯇ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯌꯧꯍꯟꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨꯅ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤ ꯌꯦꯡꯉꯨꯁꯤ ꯂꯩꯇꯥꯝꯄꯣꯛꯄꯤ ꯈꯨꯟꯅꯤ ꯂꯩꯇꯥꯝꯄꯣꯛꯄꯤ ꯈꯨꯟꯁꯤꯗ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯍꯟꯖꯟ ꯍꯟꯖꯟ ꯂꯥꯛꯑꯒ ꯂꯧꯁꯤ ꯎꯗꯅꯕ ꯊꯨꯒꯥꯏꯅꯅꯕꯅꯤ ꯃꯣꯏꯅ ꯍꯣꯠꯅꯔꯤꯁꯦ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯍꯟꯖꯟ ꯍꯟꯖꯟ ꯀꯌꯥꯔꯛ ꯈꯥꯡꯈꯤꯗꯣꯏꯅꯣ ꯁꯤꯗꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯁꯦ ꯑꯩꯈꯣꯏꯗ ꯂꯩꯔꯛꯇ꯭ꯔꯦ ꯃꯁꯤꯒꯤ ꯇꯟꯖꯥꯁꯤ ꯌꯧꯔꯛꯑꯗꯤ ꯑꯩꯈꯣꯏ ꯅꯦꯝꯊꯔꯒ ꯂꯩꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦ ꯃꯁꯤꯗꯤ ꯑꯉꯝ ꯑꯉꯝꯕ ꯍꯥꯠꯇꯣꯛꯅꯕꯅ ꯐꯔꯦꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯗ ꯀꯔꯤ ꯂꯩꯒꯦꯁꯦ ꯃꯌꯥꯝ ꯑꯝꯇ ꯈꯟꯅꯃꯤꯟꯅꯁꯤ ꯌꯦꯡꯕꯤꯌꯨ ꯁꯤꯗ ꯀꯨꯀꯤ ꯉꯥꯛꯇꯅꯤ ꯁꯣꯝꯗ ꯂꯩꯔꯤꯕꯁꯤꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯌꯥꯝ ꯅꯛꯅ ꯍꯧꯖꯤꯛꯇꯤ ꯏꯅꯛ ꯅꯛꯅ ꯂꯩꯅꯔꯕꯅꯤ ꯍꯧꯖꯤꯛ ꯂꯩꯅꯔꯤꯕ ꯃꯑꯣꯡꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩ BSF-ꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯆꯪꯗꯅꯕ ꯑꯗꯩ ꯑꯁꯣꯝꯒꯤꯁꯨ ꯃꯣꯏ ꯃꯌꯥꯝ ꯍꯧꯖꯤꯛ ꯉꯥꯛꯊꯣꯛꯑꯒ ꯂꯩꯔꯤ ꯍꯧꯖꯤꯛ ꯌꯦꯡꯉꯨꯁꯦ ꯌꯥꯝ ꯎꯁꯤꯠꯇꯕꯅꯤ ꯃꯣꯏ ꯇꯧꯔꯤꯁꯤ ꯌꯦꯡꯕꯤꯌꯨ Kuki macam ada sih. Terus ini kuki jam lagi tu. Kuki ini tuh ada sudah. Ini kuki ini kok saya kuki ini. Si aku ini lau koi jaga mana si kumdar agak tu BSF nama tiang panggil aku tanah aku nuang betah di sini. Nam dan aku ni cetak koi ini nam dan. Terus ini aku mai tây dừng này xin nè, aku mai tây gì mà xe này nó mang này xin, năm nay tractor coi này nè, cái này cục mìn nai dừng này xin nè, cái này cục mìn nai.